Howji laise Sangai Thel dane aduda khoise Nambol Maikai dei laine aduda kya tare lambi je Google Map thira la ale sing mathak kalon thogal le ba aduda hojik se mi thi done audience thi raga aduga magic tawraga ngasidi Sangai Thel mum dane adudi hojik ai magic on tawraga ba ngasi blog sidi ma'am si blog se horji Aina pamba di bike to. Sida hai janda ne ba. Password. Sikamoy. Hoigi dance kum bataw da da dai di sai chakwa da horok pada intro lai kana ko intro phaja liana mi jen da intro to bia intro Ma Sister to ya taming ko Angela Angela le ko bol le Sister ha jaw si find the word ko what ti de ne ko COAT code le ko T tips mai le ko mana horizontal na ta vertical ko ame ta word to Sister u hai di hai do ko no ame ko yang ho ba ai apam ba word ama ya ko ai ji Sister is a guest of the ne ko Sister khali ni ko so so ne pon Simon. Unem ko sida. Ubra. Hydronic kai one. banana Banana. Oh god Banana khali ne ko si igloo kan be winter kan be book se khala jai ball court china kan sister na khanjan any kan mane ko banana do I think to crash lai permanent oh my god Superman Ivananda Nói sang sao rồi cô Aina hujik talk to ba trick city ring trick ne ko ado si city aina hana takravane at 14 November 2018 da behind Butchanava by any fun and or live neva adugi video do takramne ado amuk torke aduga reaction room gengje adu di ai hujiki ring trick to tawage ko si na ko si ra kan se ko ko han lok thwe na kan je lok ya nó đã magic ở bây giờ đấy bạn nó này tôi sẽ magic nè yes magic hay ta đấy nó đó nó còn đã ở đây magic nè bạn đang tôi đó là đấy đó Koi jida je Singju festival ada Singju bangsa ya Singju festival yang pambu nya to ada Yes yes abok si keli jana ji plate tamra tâm ada si sa lokra asiam ma biro ne plate kya kya hoina adu siwa na pipilo ba ani ma dun piro Singju plate kya kya no plate yang kai ani do piro ni sina plate sa piro kya hai na video ko welcome anh chồng mình là mina bà cái đầu này ni di sara bo ra đây anh thì giờ rồi anh anh thank you ma pire hawe hai cái tàu này đó hawe đi làm hiện hawe này thế adum sabi adu hai cái tàu la rồi đấy
ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤ ꯂꯩꯁꯦ ꯀꯩ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜ ꯅꯠꯇ꯭ꯔꯥ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯦ ꯕꯣꯔꯥ ꯐꯦꯁꯇꯤꯚꯦꯜ ꯑꯗꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯅꯣꯡꯏꯟ ꯐꯦꯁꯇꯤꯚꯦꯜ ꯑꯗꯒꯤ ꯀꯩ ꯇꯦꯂꯪꯒꯥ ꯐꯦꯁꯇꯤꯚꯦꯜ ꯑꯗꯒꯤ ꯇꯨꯔꯦꯟ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯦꯖꯤꯛꯀꯤꯗꯤ ꯂꯩꯇꯦ ꯃꯦꯖꯤꯛꯀꯤꯗꯤ ꯑꯇꯣꯞꯄ ꯂꯝꯗꯁꯨ ꯇꯧꯅꯩꯌꯦꯕ ꯑꯇꯣꯞꯄ ꯂꯝꯗ ꯃꯦꯖꯥꯏ ꯐꯦꯁ ꯇꯧꯋꯤꯗꯅ ꯅꯠꯇ ꯇꯧꯗ꯭ꯔꯥ ꯃꯦꯖꯥꯏ ꯐꯦꯁ ꯍꯟꯗꯛ ꯀꯩ ꯂꯝꯗ ꯇꯧꯗ꯭ꯔꯦ ꯑꯗꯨ ꯇꯧꯈꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯃꯦꯖꯤꯁꯤꯌꯟ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯦꯖꯥꯏ ꯐꯦꯁ ꯑꯃ ꯁꯤꯜꯂꯁꯤ ꯅꯣꯏ ꯌꯥꯅꯤꯡꯉꯒꯗꯤ ꯀꯃꯦꯟꯇ ꯍꯥꯏꯔꯝꯃꯣ ꯁꯤꯟꯁꯦ ꯑꯩꯈꯣꯏ ꯁꯤꯜꯂꯛꯀꯦ ꯃꯦꯖꯥꯏ ꯐꯦꯁ ꯃꯦꯖꯥꯏ ꯐꯦꯁ 2019 ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯤꯁꯇ꯭ꯔꯤꯅꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗ ꯁꯤꯜꯂ ꯂꯣꯏꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯣ ꯁꯣꯀꯦꯁ ꯇꯧꯔꯒ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯆꯅꯤ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯁꯨꯞꯅꯒꯤ ꯂꯨꯄꯥ 50 ꯁꯉꯥꯏ ꯊꯦꯜꯗꯗꯤ ꯁꯤꯜꯂꯔꯣꯏ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯤ ꯌꯥꯔꯦ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯁꯤꯜꯂꯗꯤ ꯀꯃꯥꯏꯅ ꯁꯤꯟꯅꯤ ꯑꯩꯈꯣꯏ ꯁꯤꯟꯕꯁꯦ ꯀꯃꯥꯏꯅ ꯁꯤꯟꯅꯤ ꯁꯤꯟꯕ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯗꯣ ꯍꯥꯏꯗꯤ ꯃꯤꯁꯟ ꯃꯌꯥꯝ ꯌꯥꯅ ꯂꯣꯏ ꯒꯦꯗꯔ ꯇꯧꯔꯅꯤ ꯑꯩꯈꯣꯏꯅꯀꯣ ꯀꯝꯃꯤꯇꯤ ꯃꯥꯟ ꯁꯥꯔꯛꯑꯅꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯈꯔ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯗꯣꯏꯅꯤꯅ ꯄ꯭ꯂꯁ ꯑꯩꯈꯣꯏ ꯗꯣꯅꯦꯁꯟ ꯀꯩꯀꯩ ꯈꯔ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯃꯐꯝꯗꯨꯃ ꯈꯟꯅꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯟꯗꯣꯏꯁꯦ ꯑꯩꯈꯣꯏ ꯄꯥꯟꯗꯝꯁꯦ ꯇꯧꯗꯣꯏꯁꯦ ꯇꯦꯂꯦꯟꯁꯤꯡ ꯂꯣꯏ ꯁ꯭ꯇꯣꯜ ꯑꯃ ꯂꯣꯏ ꯄꯤꯔꯦꯅ ꯑꯗꯨꯒ ꯁꯣꯀꯦꯁ ꯇꯧꯗꯣꯏꯅꯦ ꯁ꯭ꯇꯣꯜ ꯑꯃ ꯕ꯭ꯂꯦꯛ ꯄꯤꯔꯒ ꯃꯦꯖꯤꯛ ꯀꯟꯚꯦꯟꯁꯟ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯆꯨꯝ ꯑꯃ ꯂꯣꯏ ꯄꯤꯔꯅꯤ ꯆꯨꯝꯃꯤ ꯁ꯭ꯇꯣꯜ ꯑꯃ ꯄꯤꯔꯒ ꯃꯥꯏ ꯄ꯭ꯔꯗꯛꯇꯨ ꯌꯣꯟꯒꯦꯁꯨ ꯌꯥꯏ ꯁꯣꯀꯦꯁ ꯇꯧꯒꯦꯁꯨ ꯌꯥꯏ ꯃꯥꯏ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯥꯅ ꯍꯥꯏꯗꯤ ꯃꯥꯅ ꯃꯥꯒꯤ ꯏꯐꯦꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯃꯤ ꯑꯔꯥꯛꯄꯈꯩꯗꯨꯗ ꯏꯐꯦꯛ ꯃꯤ ꯑꯃ ꯁꯨꯝ ꯇꯝꯒꯦ ꯍꯥꯏꯔꯒ ꯌꯦꯡꯍꯜꯂꯒ ꯍꯣꯏ ꯌꯣꯟꯖꯒꯦ ꯑꯗꯨꯗꯤ ꯃꯥꯏ ꯑꯄꯥꯝꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯗꯨꯀꯥꯟ ꯑꯝꯇꯒ ꯁ꯭ꯀꯤꯞ ꯇꯧꯔꯔꯣꯏ ꯑꯂꯥꯛꯄꯈꯩꯗꯤ ꯂꯣꯏ ꯆꯪꯒꯅꯤ ꯍꯣꯏ ꯂꯣꯏ ꯆꯪꯒꯅꯤꯕ ꯃꯥꯏ ꯃꯦꯖꯤꯛꯁꯦ ꯃꯊꯪ ꯃꯊꯪ ꯌꯦꯡꯗꯣꯏꯅꯦꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯔꯗ꯭ꯔꯣ ꯅꯨꯡꯉꯥꯏꯗ꯭ꯔꯣ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨ ꯇꯧꯁꯤꯔꯕ ꯇꯧꯁꯤ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ 2019ꯗ 2019 ꯃꯦꯖꯥꯏ ꯐꯦꯁ ꯑꯣꯀꯦ ꯃꯦꯖꯥꯏ ꯐꯦꯁ ꯃꯅꯤꯄꯨꯔ 2019 ꯑꯣꯀꯦ ꯀꯅꯥ ꯈꯪꯅꯤ ꯃꯤ ꯑꯋꯥꯡꯕ ꯑꯃ ꯂꯥꯛꯑꯦ ꯎꯠꯂꯛꯀꯦꯀꯣ ꯂꯩꯌꯨꯀꯣ ꯃꯤ ꯑꯋꯥꯡꯕ ꯁꯤ ꯑꯃ ꯂꯥꯛꯑꯦ ꯉꯁꯥꯏ ꯎꯗꯦ ꯁꯤꯗꯤ ꯑꯗꯩꯁꯨ ꯕ꯭ꯔꯣ ꯗꯤꯁ ꯒꯥꯏ ꯑꯉꯥꯡꯒ ꯂꯣꯏ ꯀꯞꯄꯦ ꯁꯤꯗꯤ ꯁꯤꯗ ꯑꯋꯥꯡꯕꯁꯦ What is magic hangadi magic se kaino ga hagadi kamaina haningi haidi ꯃꯦꯖꯤꯛꯁꯤ ꯀꯩ ꯍꯥꯏꯅꯤ ꯃꯦꯖꯤꯛ ꯍꯥꯏꯔꯒꯗꯤ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯃꯥꯅꯗꯤ ꯈꯪꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯇꯦꯛꯅꯤꯛꯅꯦꯕ ꯃꯦꯖꯤꯛ ꯍꯥꯏꯁꯦ ꯇꯦꯛꯅꯤꯛꯅꯦ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯁ꯭ꯀꯤꯜꯗꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯃꯤꯗꯨꯗ ꯕ꯭ꯂꯔ ꯆꯠꯍꯟꯕꯅꯤ ꯈꯪꯗꯦ ꯌꯥꯝ ꯊꯨꯅ ꯇꯦꯀꯜ ꯇꯧꯈꯤꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯃꯉꯣꯟꯗ ꯑꯦꯛꯁꯄꯥꯔꯠ ꯃꯉꯣꯟꯗ ꯇꯦꯂꯦꯟꯠ ꯑꯃ ꯌꯥꯎꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯏꯅꯦꯅ ꯑꯩꯈꯣꯏ ꯃꯦꯖꯤꯛ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟꯠꯀꯤ ꯀꯩꯅꯣ ꯃꯣꯏꯅ ꯍꯥꯏꯔꯛꯏꯁꯦ ꯁꯤ ꯑꯇꯥꯡꯕꯅꯦ ꯃꯤ ꯌꯥꯝ ꯃꯦꯖꯤꯛꯀꯤ ꯑꯥꯔꯠꯁꯦ ꯃꯤ ꯑꯃꯇ ꯃꯥꯟꯅꯗꯦꯕ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯑꯣꯏꯅ ꯈꯟꯈꯤꯕꯁꯨ ꯂꯩ ꯑꯗꯨ ꯌꯥꯝ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯑꯣꯏꯅ ꯃꯤꯅ ꯍꯥꯏ ꯑꯟꯁꯔꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯑꯟꯁꯔꯅꯦꯕ ꯑꯩꯈꯣꯏꯗ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯁꯤ ꯎꯠꯂꯨ ꯀꯥꯟꯗ ꯑꯁꯤꯃꯗꯤ ꯂꯥꯏ ꯇꯤꯟ ꯑꯗꯣꯝꯗ ꯑꯩꯈꯣꯏꯅ ꯈꯜꯍꯟꯅꯤꯡꯕꯗꯤ ꯑꯗꯨ ꯅꯠꯇꯦꯕ ꯃꯔꯛ ꯊꯠꯅ ꯃꯌꯥꯝ ꯀꯩꯝꯇ ꯍꯥꯏꯖꯒꯦ ꯃꯍꯩ ꯀꯣꯜꯂꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯟꯗꯛ ꯅꯧꯅ ꯊꯣꯛꯂꯛꯏꯕ ꯑꯦꯞ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯦꯞ ꯑꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10, 11 ꯑꯃꯁꯨꯡ 12 ꯀꯥꯔꯤꯕ ꯁꯥꯇ꯭ꯔꯈꯩꯅꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯇꯝꯕ ꯐꯪꯖꯗꯕ ꯑꯗꯒꯤꯗꯤ ꯒꯥꯏꯗꯦꯟꯁ ꯋꯥꯠꯄ ꯑꯉꯥꯡꯈꯩ ꯍꯥꯏ ꯁꯥꯇ꯭ꯔꯈꯩꯗꯀꯣ ꯉꯁꯥꯏꯒꯤ ꯑꯦꯞꯁꯤꯅ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕ ꯄꯤꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯕꯦꯡꯀꯤ ꯂꯥꯏꯔꯤꯛ ꯀꯩꯀꯥ ꯅꯣꯠꯁ ꯒꯥꯏꯗ ꯀꯩꯀꯥ ꯇꯣꯉꯥꯟꯅ ꯂꯩꯕꯩ ꯃꯍꯨꯠꯇ ꯉꯁꯥꯏꯒꯤ ꯑꯦꯞꯁꯤꯗ ꯑꯗꯨꯝ ꯆꯪꯉꯒ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔꯗ ꯍꯪꯈ꯭ꯔꯕ ꯀꯣꯏꯁꯟꯈꯩꯁꯦꯉꯁꯥꯏꯒꯤ ꯑꯦꯞꯁꯤꯗ ꯄꯨꯂꯞ ꯐꯪꯉꯦ ꯀ꯭ꯂꯥꯁ 10, 11, 12 ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯆꯦꯞꯇꯔ ꯋꯥꯏꯁꯀꯤ ꯑꯣꯏꯅ ꯁꯕꯖꯦꯛ ꯈꯨꯗꯤꯡꯒꯤ ꯆꯦꯞꯇꯔ ꯋꯥꯏꯁꯀꯤ ꯑꯣꯏꯅ ꯉꯁꯥꯏꯒꯤꯁꯦ ꯅꯣꯠꯁ ꯍꯥꯏꯇꯥꯔꯦ ꯏꯝꯄꯣꯔꯇꯦꯟꯁꯀꯨꯝꯕꯁꯨ ꯂꯣꯏꯅ ꯐꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 10, 11, 12 ꯀꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠꯈꯩꯅꯉꯁꯥꯏꯒꯤꯁꯦ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯦꯞ ꯑꯁꯤ ꯀꯥꯟꯅꯕ ꯂꯧꯕꯤꯌꯨ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯑꯦꯞ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯐꯦꯁꯤꯂꯤꯇꯤꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯄꯣꯁ ꯂꯦꯛꯆꯔꯒꯨꯝꯕ ꯇꯥꯅꯤꯡꯕ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯨꯝꯕꯁꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯄꯥꯝ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯦꯞ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯩꯅꯣꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯞ ꯑꯁꯤꯗ ꯑꯅꯧ ꯑꯅꯧꯕ ꯁꯨꯝ ꯍꯥꯞꯀꯠꯂꯛꯏ ꯚꯤꯗꯤꯑꯣꯒꯨꯝꯕ ꯑꯇꯩ ꯑꯗꯨꯅ ꯃꯌꯥꯝ ꯑꯦꯞ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯦꯞ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯝꯒꯦ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯑꯗꯨꯝ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯑꯗꯨꯝ ꯃꯍꯩ ꯀꯣꯜꯂꯅ ꯊꯤꯔꯒ ꯑꯗꯨꯝ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯒꯅꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯦꯞ ꯑꯁꯤ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ